security forcing busu thagat pamthoki haina Power Minister Thongam Biswajit na pamdokre. LDA gi wakat khongjang loisinkrei demand pangpa versus work strike makhatana jangsin nagani haina lauthokre. Amasung assembly mifamda transgender singi wafam pukhatkani amadi nupi manbu singi hak chapchana fangana buhatnagani haina Kangapo Kendra gi MLA o Surjakumar na phongdokre. Kurumjari ISCOM media gi pau mideng tabiriba kwaipum namakpu aisul gi janambamna taram nokcheri hauzik pau sandong pizeri. Amaga hunaduna leibaki mahutta aikhoi khudingmakna angamba thodang loba mathau tai lamdam ased irang thoklak tanaba mafam khudingmakta ngak saliba security forcing busu thakat pamthoki haina Power Minister Thongam Biswajit na phongdokre. Wapam asinga si Government of Manipur na sindana jahi kunmanga raksuba Kargil Vijay Divas ki tharam ama ahanba battalion Manipur Rifles banquet hall da pangko ki batharam asiga mari leinana phongdokhi bane. Ngasigi tharamatu the Power Minister Thongam Biswajit, Water Resources Minister Awangbo Niumai, Social Welfare Minister Haikam Dingo, Education Minister Thaunauzam Basanta Kumar, PHED Minister Laisangtem Susindro, Transport Minister Kasim Vashum, Oinam Assembly Constituency ki MLA Irengbam Nalini, Mayang Imphal Assembly Constituency ki MLA Kongkham Robindro, Thanga Assembly Constituency ki MLA Tongbram Robindro, Kumbi Assembly Constituency ki MLA Sanasam Prem Chandra, Wangkai Assembly Constituency ki MLA Thongam Arun Kumar, Lamlai Assembly Constituency ki MLA Kongban Tabam Ibomcha, Patsur Assembly Constituency ki MLA Sapam Keba, Yauna Police ki Makok Thongba Officer Singamadi, Tongan ba Department Singi Maru Ibathomi Kayasu, Thoram Adu Sarukiaki, Thoram Adu Kamari Lainana, Power Minister Thongam Biswajit na makata na haiki bada, Ngasi haiba namit asi yam na maru iba namit amane laybak ning ba wakalon adu namit asi na mayek senghali loy na tunggi mirol na maraybak ning bagi wakalon namit asi na juhali Taram asi na laybak ki damag thawai thakraba maru oina Kargil land from the thawai thakraba made makoy gi manungi awabada sarukyari haiba utle Pakistan na laybak asi butugay na buhana rakhiba land from amane adubo punsin bagi wakal na maiti ba piki bane Mamang ngay tagi haw na layram liba Manipur gi apun ba amadi akoy bagil sakta masi ngasigi mirol na ngak sendana kay handa na tanam na bahot na si hay na su pongdoki. Sansawa apagi Air Force Station staff akoy na ko celebrate amadi laliba objective usiki manam si akoy hay diba Air Force Station asigi helicopter unit 152 na Almighty Armor haina apoi khangnaba apoi Kargil land phamse da apoi operation safeguard haidana chouba thodang laukiba aduga lona na haribo operation safeguard se da apoi thona leiba kaya asopan amadi langkiba aduga lona sigi buduga apoi ningchang ba aduga apoi yamna tremendous kado haiba historic oiba achievement ama tawkiba duga si ningchang ba haiduna apoi open se yamna apoi chauna silaga Prime Minister Narendra Modi na Kargil Vijay Divas kamari lainana Kargil War kumjalising amagacha mapal marfitara mapal da thawai na ponthapi kraba India ki lam singi lanmi singi Kargil War Memorial da ikai khumna bu utkre Panbe abadi kumjalising amagacha mapal marfitara mapal da thokiba Kargil War da thawai na ponthapi kraba India ki lanmi singi mafamda India pumbada ikai khumna utpagi tharam Kargil Vijay Divas pangthokle namidasida Pakistan bu maithiba pidana India na lan ngamba amadi Operation Vijay loisin banamit oiki Operation Vijay da India ki army na Jammu amasung Kashmir da Pakistani lanni amadi lalhauba sing naro na thazilakhiba lalhauba sing adubu khudum chanma ngamki Loktak
Development Authority Workers and Employees Union na thasigi kunmari dagi hoduna tongan demand sing tanduna ningtho khongda leiba LDA gi office mamangda chatharaki wakat khongjang asiloi sinkre demand fangdre fawba LDA gi staff sing assist work strike makhata na jangsilagani haina lau thokre Loktak Development Authority LDA gi staff sing na taliba demand sing adude Manipur lenga ki makhada leiriba ate department singa manana benefit PBU equal work equal benefit facility of pension with equal norms to other department, facility of retirement benefits equal to other department, framing of separate RR for LDA employees, promote the non-technical employees as per seniority basis haiba demand sing lengak tatak sinduna lakibane. Wakat kongjang aduga mari lainana. Loktak Development Authority Workers and Employees Union gi Secretary Pukram Bam Syam Kumar na phongdokhibada thasigi kunmari dage nimit humni chupna leptana wakat mifam satharakli basida union na taliba demand sing asigi lengak na tabidrabani na lagliba tangkun mapal dage LDA gi staff sing na taliba demand sing fangdri fawba thabak lepagi khongjang changsilagani haiki Union na taliba demand asigi da makta aikoi 2024 gi July gi tang kunmari dagi dana aikoi haujarapani adubu dana sida kunmari kunmanga kuntaru phau aikoi tang kuntaru phau dana si leibani adubu ngasi na dana gi aroiba kanoni mifamni adubu dana si phamba sida ngasi phauba respond oiba positive oiba karigumamta laktabana maram oraga aikoi na taliba demand ase phangdri phauba ye July gi tang kunma pandagi di aikoi thabak lepagi khongjang haibadi sijo strike ase demand ase phangdri phau aikoi chathajagani haidana aikoi ngasi lakpiriba media gi thongda aikoi union gi secretary moina paujin pizari thank Lakliba Assembly mifamda transgender singe wafam pukhatkani amadi nupi manbi singe hak jabjana fanghana bohanagani haina khangabo kendra gi MLA o Surji Kumar na phongdukre wafam asinga se district library cum center Thobal Athopam and Thobal transgender collective anina punna sindana Manipur gi ahanba transgender advocate Ilimel Sorokhaibam Zitesh Singbo Okpagi tharam ama DLCYC Thobal Athopamda Pangthokpagi tharamda phongdokhibane tharamadu da khangabo kendra MLA o Surji Kumar Singna chief guest advocate M Korohan Baluwangna president Laimuzam Pratap secretary Smart Security Service amadi Santa Khurai secretary All Manipur Nupi Manbi Association na guest of honor singoina sarukyaki tharamadu da Santa Khurai na equal rights and equal opportunities of transgender ki matangda wanganki Thoromapugi warol piraduna advocate Korohan Banhaikibada Ili Melayasi Hotnaba Yamna Kanba Loinana Thona Fabi Mahaki Junior Transgender Advocate Amani Haina Singthaki Thoram Loisinbagi Sarugamo Oina Advocate Ili Melayda Kodol Potpib Galoinana Ili Melayna Manipurgi Afaup Advocate Amo Oraknaba Thoni Minaki Court karida thengrapa matamdasu khoi mayamdadi haidokpa ngamdaba transgender singi haibtare chindrop mayam sigi social cause mayamdasu janna maruina ate topa mayam ama payalsu sigunda social cause da janna so yam chobu thongdang lobani haina ai thajaje Coordinating Committee on Disturbance-Free Educational Zone Demand Gilijing Makhada, Bisnupur District ki manungdalay riba tongan ba mahiloi sang singdang asisu mahiloi singna paksana wakat khongjang chetakre. District asige manung chanalay ba BK Golden Academy kumbi gi mahiloi singna school gi get mamangda human gen sem na chetaki ba khongjang aduda khulai paiba singna mahiloi sang singda pubat thangwa ngamloi daba sel gi demand tawbigano Education Gamari Lainaba Tabak Thoram Singda Senza Tumza Nepotism Favoritism Tobigano Chahi Amada Class Tobagi Name Chani Kundagi Hantaba Yade Haibalo Laingak Nasemgadabane Education Sector The Politicization Tobigano Education Zone Singda Ayadapan Yaikai Tingai Yautaba Disturbance Free Educational Zone Ohenbiu Haibani Chingba Demand Kaya Tauki Wakat Khongjang adu Sanatombi Oriental Higher Secondary School amadi Kumbi, Mairang, Bisnupur, Oinam,
Nambol amadi Ningthaukhong da leiba school amadi college sing da su pak sana mahiroi sina wakat khongjang chathaki. Uba thangba ngamloidaba selgi demand tawbasina maramaraga akhoi ngasi sit in protest tawjabane aikoina mahai tambada ningkha tamna amadi ayapan yauduna ken school mahai tamba phangan adu lan manung da phawda aikoi education nai basidi aikoi free zone oina aikoi larik tambagi tangai phadabu lai maramaduna aikoi maikai kaya dagi larik tambada ayet papil ripiriba aikoi gi puba thangba ngamoidaba demand kaya tawri base aikoi gi yeknabasina tawgada thawne haina thamjani Assam ki Ahom dynasty ki Mound burial system amoriba Moidams bu UNESCO World Heritage List ngasi chalakre hairiba Moidams asina awanapuk lamdam gi oina ahanba cultural property oina UNESCO World Heritage List chanmangamba oire waribasi India da pangthokiba ni putaruk suba World Heritage Committee WHC gi mifamda lokibane UNESCO na sakhang birakpa sida Assam ki Chief Minister Himanta Biswa Sarma na mahaki X handle accounta @UNESCO World Heritage Committee ki member oiriba Prime Minister Narendra Modi bu thagat bafongdok pagaluina na Assam ki miyam bu su thagat bafongdoki panbe abadi mamang the International Council on Monuments and Sites ICOMOS na Assam ge Moidams bu UNESCO World Heritage List chalhanaba recommend tokibane Security Force na Manipur gi chingamadi tampaki chingnaningai oiba mafam singda mahausagum tiba humbagi thabak chathabada tongan ba mafam dege khutlai kaya fagat pangamkre Kangpokpi district ki A Mongbong Ridge dege fagat kraba khulai singadudi bolt action improvise .303 rifle ama bolt action .303 rifle ane 12 bore single barrel gun ane HE-36 hand grenade mari, long range improvised mortar pumpy mari, M-SAT Baofeng ani, Kapayariba Nomay Marukuni Thoi, Mark 3A2 grenade amane, Nakalamaram the Kangpokpi district ke Govajang dege fakat pangam krabakulai singde, magazine .22 rifle ama, single bore barrel rifle ama, 9mm pistol ani, 7.65 mm pistol ama, HE-36 hand grenade ama, Chinese grenade ama, kapayariba ng may maru ahumne, Kakching district ki Waikong, Lopuching degi fakat pangam krapa polam singadude. 81mm mortar cell ama, HE-36 grenade ani amasung, cover yauba smoke shell ani ni haina, Manipur Police Control Room na thador pachirol amana fongdorakle. Kontra Humday Suba Assam Rifles nga sa upong mari makhairom taba atwaida akak na bapaw mafangbadagi Hyanglam Police Station gi CDO unit ki khongbu amagapuna karung pata tiba humbagi thabag sa thabada masing yam laba khulai kaya fagat pangamkre Additional SP Operations Kakching Binoy Chongtham amadi Superintendent of Police Kakching District Thokchom Vikramjit Singh anigi meeting makhada Chathaki bati bohumagi thabak aduda sakang dabasingna golden tea haina thaba plastic how amagi manungda khulai kaya loduna thamlamba thengnarakibane back asigi manungda yawram ki khulai sing adudi magazine yawba carbine ama bolt action 303 rifle ama 2-inch smoke cell ani SLR magazine ama in-size LMG magazine ama 36 HE grenade manga 303 live round tara AK rifle live round mari 9mm live round taruk SLR live round manga detonator manga blank cartridge mari helmet ani bulletproof vest ama military belt ama .56 inches round turret amadi Nokia mobile handset amana chingbane Hyanglam Police Station da fagalab khulai singa siki kesama register tawkre Indo-Myanmar border ge pillar number 8, 9 amadi 10
New border pillar numbers 89, 90 amadi 91 manaki ukrul romda bom pokhaibagi thaudokta Naga Army cadre ama leikidre ani amana asok apan nangkre Thazaba yaba pawgi likun amagi matungina hawkiba yum sakay sanimita lalaholup kuki National Army Burma bomasi plan tawduna pokhai hanba oigani haire thaudok aduda leikidraba Naga Army cadre adugi maming Major Hosia Asumi Naga Army number AB 11362 apokpa Zanto Asumi Leifam Toshizu Village Nagaland ne Asokapan Nangkraba Army cadre aniduge maming kasasiki report file tobu matam fawbada identified tawdre Government of the People's Republic of Nagaland Wung Tangkul Rizan Nasinduna Leikidraba Lieutenant Colonel Posthumous Hosia Sumi Rizan Nagaki Thawai Yaudraba Haksang Mahaki Pongnafam Lamdamda Pudringaida Awaba Pongdokpagi Thoram Ama Thaudok Thokibana Medasimakta Numidang Pung Tara Taba Matamda Ukrul Headquarters Ki WTR Hall the Pangthok Tonikai Kumnabu Utki BSF ki apunba khongbu amana Tripurada joint operation chithabada masing yamlaba ganja amadi fancy drill syrup phagatpa ngamkre BOP Dhanpur area da ngarang BSF ki akaknaba paw amagi matung inna police station Zatrapur ga khutsamnaduna thiba humba ki thabak sathaki thiba humba aduda iman mian kauba miyoi amagi mayumdagi ganja yauba drum mariga KZ kontra mga rumlum gadaba fancy drill syrup bottle listing ahum chatrat humfu bottle fagat ki Yumbu asibu fan bahot na bada mafamadu da leramba miyamda BSF ki team aduda nung langsin bahorak padagi BSF ki gari driver soki haire police ki gari azdu asok apan nangki haire Ex-MLA Nahakpam Indrazit War on Drugs Haudokpadi Yaukiba Misak Amane Nahakpam Indrazit Drugs ka karigumba hiramamattada mari leinade maramaduna lo na tingkraba lalhawlu KCPMC wakal kantabiraga Indrazit ki mathakta siriba marala sikokpi haina ngasi naharup awang lekai gi kaitel sangda wakat mipam pangthokre wakat mipam aduda saruk yakibi nupi amana fongdorakibada Housing Manipur gi oiriba piba masadai koi masil onsinaduna unkhatnabagi mahutta Punsinduna yakna babu marufang na muthat na buhat na minasi haina fangdurakli. Khangappadagi asigumba drug kamari leinaba case amata su thengnajarakti aduga hijigau kendra asida su mang ihalana MLA oina karko matamda su war on drug se mangna makok thangaga thingduna da su lakko misak amani hairiba misak asida asigumba siriba marala se hantu khongbom khara hantu ki haiduna KCP progressive ki isil ichai singda khoina ahakpa sera adu khara gyan taminaraga karino haibado khangminaraga warosindo puraknabugi namukta mongonda siriba marala se yajaningdabagi namukta aikoina ngasi wakat mifam se phamjabani asiara loksen Waiko Mani Girls College Thawbal Okrangna Sinduna College Sisi Students Induction ki thoram ngasi loishin kre College Sisi ki indoor hall da pangthokpa thoram atuda Waiko Mani Girls College ki principal Professor H Manoranjan Sarmana athoiba mithunglen Senior Most Assistant Professor Katramayum Rajendra Singh Thoramapu Amadi Vice Principal Dr. S. Syam Kiran Singh Akanaba Mithunglen Singoina Sarukyaki Tharamadu ke Sarugamo Aina College Siki Maths Department ki Head Assistant Professor S. Hemant Singh Chemistry Department ki Assistant Professor Dr. A. Rameshwar Singh Amadi Home Science Department ki Assistant Professor It's Jenny Baladevi na NEP 2020 ki chana kanglon singi matangda wangang ki. Loy silak pada maruay papaw amukahana pizari.
amaga hunaduna leibagi mahuta aikoi khudingmakna angamba thodang loba mathau tai ngak saliba security forcing busu thagatpam thuki haina Power Minister Tongan Biswajit na phongdokre LDA ki wakat kongjang loishin kre demand fangdri versus work strike makhata na jangsilagani haina lauthokre Amasung assembly me from the transgender singi wafam pukhatkani amadi nupi mandu singi hak japchana panghana bohanagani haina Khangabu Kendra gi MLA also Jukumarna phongdokre Pungjasi Fabugina Sandok Chaba ISCOM Media gi pau matanga sedaloi jere makha taba pau gi damang ISCOM Media bu miding taduna lebiu